Akashvani Imphal Wahengbam Rajesh na pau pajari anbada maruba pau Manipur hokiba numit kharani asida nong kana chubadagi Rajesh seliba maruba turel singi imai wangle Nambul turel ki imai kudong tibathaki matakta cheli MPCC na hari Rashtrapati Draupadi Murmu na sangsaki apunma mifamda pikiba warolda Manipur tholiba irangi matangda karigumba wafam amata pankidaba asi laibak thibani Mitai Maitaibu Schedule Tribal List Salanbiu Haina RPI Atwalena Kendri Tribal Affairs Mantri Joel Oram the Takshin Kre Ladakta Langi exercise Sataringaida Lanmigi Mui Manga Laikidre Manipugi Rajapal Amadi Mukhyamantri Oaba Pongdorogli Amasung Pradhan Mantri Narendra Modi gi Taramatoi Shuba Man Ki Baat Pungningi wa Hayeng Ayu Pung Taramatoi da Akashvani gi Thongda Chandokani Manipur hokiba numit kharani asida nong kana chubadagi Rajesh seliba maruiba turel singi imai wangle Imphal faudra seliba Nambul turel amasung Imphal turel gi imai ka hena wangle Nambul turel gi imai kudong tinai gi thakta seli adumoinamak iril turel kongba amasung Thobal turel gi imai di ka hena wangdri turel gi maru singda nong ka hena chubadagi imai wangkhalakpani hari Indian Meteorological Department Imphal Center na hai Rajesh gi mafam kya da lagliba numit mangani asida akhak arauga loinana akan manong chugani Senapati jila gi mafam kya da ngasi amasung hayeng akhak arauga loinana akan manong chugani hari lagliba ningtoka ba numitana Tamenglong Senapati Kangpopi Ukhrul amasung Jiribang gi mafam kya da paktangna nong chugani Med Department ki pau matungina Khan nong chuklomdagi haurakpa kumgi nong awang bhar ki mafam singda changsilakli masina maram oiduna Rajasthan nong chup thangba Uttar Pradesh Haryana Delhi Madhya Pradesh Chhattisgarh nong chup Bengal Jharkhand Bihar amasung Uttarakhand ki mafam kyada paktadana nong churagani Pawasin hai sub Himalayan West Bengal Sikkim amasung Arunachal Pradesh ki mafam kyadasu akan nong chugani Manipur Pradesh Congress Committee MPCC ki Working President K.S. Devabrata na hari Rashtrapati Draupadi Murmu na ngarang sansaki apunma mifamda pikiba warolda Manipur thokliba irang asigi matangda wafam amata pankidaba asi yamna laibak thibani Lebaki maruiba amadi lakadriba chahi asida paikakadaba thabak thoromsingi matangda khanagadoriba mifam amani adubu asiguma mifam amada piba Rashtrapati warolda Manipur gi irangi matangda wafam amata yaukidaba asi MPCC na kanna yaningdaba phongdokli Imphal ki BT Road leba Congress Bhavan da pangthokpa paugi mifam amada Sri Devabrata na hai Rashtrapati na awang nongpo Bharat ki Rajesh singi sae nabasing waroisin purakle haukiba sahi tara asida Rajesh sing asida leiramba wathoksing loisinnaba yana chekya ama sahi tawnakiba leire haiki adubo hairiba wafam sing asi dol asina yaba ngamloi maramdi awang nongpo Rajesh singda tongan ba hiram singda sae nabakya lei mahakna hai haukiba be kulungadagi Houji Pauda Tatara Mari Suzalabada, Ishuasi, Kasisi, Bharati Parliament, Dr. Basu, Amashokna Hapna Kadento, the Levaki, where Pivam, Lai Masahis, the Sakas, the Pahikaba, Tabak Toram Punama, Sigi species the Yawin. The Sasanas the Manipuri Susi, Kasaka Putokana, President sentence, and Nikatan Hiviram, Tungala Sahi, the Manipuri, Shubasida, Karmana Bharat Lapire, Noguda Gehese. संविधान की चलनोचक की मतुंगिना अनुचक खड़े और अनु प्राइम मिनिस्टर ने मामांगी प्राइम मिनिस्टर और बकार मणिपुरी मतंग तुमने लेकिन वाला वो याद है चर्ची याद है तो पूर्ण की रिफ्लेक्शन अमाम मुखादे की सेशन दत्ता से पार्टीज मणिपुर प्रदेश कांग्रेस कमेटी नाम जब आए थे Laibak sinba tungbuda pangthokpagum Manipur sungasi tarani panlak suba National Statistics Day lisingani kunmari Manipur University da pangthokki University asigi Department of Statistics na use of data for decision making haiba hiramda namit asi Vice Chancellor gi court holder pangthokki thoramduga mari lenana Statistics Department gi Associate Professor Ketrimim Ananhai Bharat ki saknaraba statistician PC Mohalanovis ki mapok kumonga mari lenna mahangna lam asida piramba thodang singbu sakhangbo oina namit asi ningsingduna pangthokpani Security Force na ngasi Kaksing Jila gi manung chanba kairak maning laikai Muslim area da thi humbagi thabak chathagre hari aikhoi gi Kaksing paumin hai ngasi ayupung mapan makhai digi ayupung tara makhai phawba chathakiba thi humbagi thabak aduda yum nifu manga da leba mioi chama manga masak khangtoki adu moinamak mipha mipun gi pau leite
अमरोमदा बिष्णुपुर जिला की कुंभी विधानसभा केंद्र की मनुंग चनबा नेशनल हाईवे चामा यांखई परिंगी फबाकचौ इखाइदा सिक्योरिटी फोर्स की अपुनबा कांगबु अमना ngasi ayuk pung 3 tege pung 8 makai phawba thiyumgi thabak chathaki akangna paw ama phangbadagi security force na haukiba sagolsen numita Chandel jila ge singtam amasung tokpopi gi tainaba mafamda thiyumgi thabak chathabada semdoklaba popi ama grenade aniga loinana polom camrum phangle hari pharaba polom sing Manipur police da kuchina kre hari Aiba hijam gunogi marputram nipan suba mapok komon ngasi Imphal gi kaisam patalaiba DIPR auditorium da pangthokre hijam guno foundation sinba thoranga mari lenana mitei mekta iba birti kendri road haina mingthonba lairik amasu phongke RK Sanatomba Memorial Trust na sahi kudingi journalist sing da piba RK Sanatomba Memorial Award lising ani kunmari hayeng Imphal gi palace compound da laiba trust asigi kombire house da pangthulagani hari thoranga mari lenana Kangla Lanpungi 15 suba edition su phongani pawgi maraktana atenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu lying bada khudong chaba vizari doctor singna tumor board phamduna anaba singi lying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pahosi Akasbani Imphal Digini Mitei Meiteibu schedule tribe ki list salan biu haina RPI Atwalege National General Secretary Mahesor Thongnawjamna Kendra ki Tribal Affairs Mantri Joel Oram da takshin kre RPI Atwalege National President su oiriba Kendra ki Social Justice amasung Empowerment Mantri Ramdas B Atwale amasung Mahesor Thongnawjamna Naidili da ngarang Tribal Affairs Mantri Joel Oram ga unaduna Mitei Meiteibu SC list yawnaba takshin kibani unaba aduda Kendra ki Mantri asida memorandum amasu kusinaki hairi Jiribam jila da soibam Sarat Kumar Sikibaga Mari Lenana Semkiba JC na ngasi jila asigi lamlong kaithel da wakat mipam phamkre wakat mipam aduda Sarat Kumar gi mihata senaba sing atuba matam da phagadabani Manipur gi narco terrorist sing lokthokadabani Manipur gi ngamkhai kaiba yaroi haiba kholawna singba lauki wakat mipam aduda saruk yakiba amana phongdorpagi matungina JC ga sarkar ga yanakiba wafam sing thabakta onthokadabani natrabadi makhata ba khongjang sing sangsingani hairi Jiribam da thokliba kangrup ki irang na maram oiduna mafam tareta hangliba relief camp singda the League of Kalau Patriots Imphal gi member singna mateng pangkre loop asigi member singna tongan ba relief camp sing asida leiriba mioi singa unaduna tangai fadana changba polam sing khusinaki Relief Management Committee Jiribang Kawa Committee ama siamduna jila aduda hojik mayok nariba kudong chadaba sing terenaba thaurang sing paikat pa haure hari mioi tarani thoina saba committee asigi convener na en chinglemba singna oire Jiribam jila da hojik tholiba wathok asiga marilenna kanaguma mioi natraga sangsan singa mateng pangningba leirabadi committee asigi khutangda mateng pangbinaba convener na khangalakle District Legal Services Authority Ukrulna Tangrai Public Organization ga punna sinduna POCSO Act Public Nuisance amadi FIR karamna thanga kadagi haibasigi matangda nongmugi oba khananaina ba mipum ama Ukrulda leiba Tangrai Hall ngasi pangthokre khananaina ba aduda District Legal Services Authority amadi JMFC Court Ukrulgi expert singna resource person oina wangangki nupina masing yamna saruk yakiba legal awareness program aduda resource person singna angang singda namjanang thaktoba karamna ngaktokadagi haibadugi matangda marik chumba wapam sing phongdokki Safai Karmachari Sangha Manipur Hari Inkumjali Singani Kulumdoigi September 18 da Deputy Labor Commissioner Office da Mahut Muda Amadi Sangha Asigi Mihut Singa Phaminaduna Safai Karmachari Singi Yaipa Tharangi Matangda Yanakiba Wafam Sing Thabakta Onthoktre Sangha Asigi President amasung General Secretary na sahi tawduna thadokpa cherol amada hai matam madura yanakiba wafam sing athuba matamda thabakta onthokpinaba mari leinaba singi pungning chingsilli United Club Imphal Municipal Council Ward Number 4 na sahi kudingi pangthokpa Meritorious Award ngasi Development Committee Youth Section Uripok na sinduna Uripok Kabrabram Lekai da leiba Kumbirai Kaitel Community Hall da pangthokre maduda class 10 amasung 12 ta makok matang takraba mahiroi singda manapiduna ikai khumnaba utke
West Indies amasung USA na yumbu oiduna satharakpa T20 Men's Cricket World Cup ki final hauzik haki matung pung nipan taba matamda West Indies ki Kensington Oval Barbados ta Bharat amasung South Africa sanaragani. Semi final da Bharat na England bu amasung South Africa na Afghanistan bu maithiba pirambani. District Football Association Kaksing na sinduna DSA Kaksing da chathariba kunchuba KK Memorial First Division Football League lisingani kunmari ngasigi sanakiba match ta SDO Palel amasung AIFA irangban panjal amamam chanaduna draw chatki. Akasbani Imphal gi pau tabiri. Ladakh langi exercise satharingai da khanghauduna lapa ising isauna lanmi singa tongba tank ama senthaki bedagi Bharat lanmi gi myoi manga sire hairi. Thokdok adu ngarang numidang tank aduna kong ama lanaba honaringai da ising thumjilakpadagi thokibani hairi. Leda laiba defense ki machin chapa misak aman hai line of actual control ge Daulat Beg Odem lamdamda tank ki warfare exercise satharingai da lanmi gi T-72 tank adu siok ture lanaba honaringai da ising gi imai wangkhalakpadagi tank adu thumjilakpadagi senthakibani hairi. Mafam aduna lanmi sing adu kananaba changchinbada ising gi isel ka hena kanbadagi lanmi gi myoi sing adu kanba ngamkhidabani. Nongpok thangba Ladakh ta tanki exercise tawringai da lanmi gi myoi manga laikidaba aduda Manipur gi Rajapal Anusia Wikena nungaitaba phongdorakli. Social media da thagalpa warol amada Rajapal na hai lanmi singi thauna matam chupada lengdana laikigani. Laikidraba lanmi singi imung manungi awabada chu saru yari. Ladakh ta training tawriba Bharat lanmi gi myoi manga laikidaba adubu Mukhyamantri Nongthomam Biren Singna awaba amasung nungaitaba phongdorakli. Bharat lanmi gi myoi sing Ladakh training tawnabagidamak leiriba aduda makoina tongliba T-72 tank adu khanghaudana lakpa ising isauna senthakibani. Thauna pharba lanmi sing asina makoigi aroiba miku phawbada laukiba thogdang bu thagatpa phongtokpaga loinana makoina leibakidamak katholamba asi tungkoina ningsingduna lehauragani. Mukhyamantri nai makoigi atmana ingna tamna santi leinaba isorgi mafamda thauni jari. Pradhanmantri Narendra Modi gi chama taramatoi suba man ki baat pungningi wa hayeng ayu pung taramatoi da Akasbani gi thong da sandokani. Masi Pradhanmantri Narendra Modi na thangna thanana ahumlak suba Pradhanmantri oirapagi ahanba man ki baat ni. Pradhanmantri na wangang ba hek loibaga mandugi Manipuri wahantok sandok tuna tahangani. Masi numitsimaki numidang pung ni pandasu amuk anna sandokani. Thauramasi LRS Akasbani Surachanpur dasu numitsimaktada sandokani dialect lol singdana mathangi numita sandokani. NEET exam watoki matangda Congress dol mamai leiduna sele haina Kendragi Shiksha Mantri Dharmendra Pradhan hairi. Mangnai sangchata hiramasigi matangda khanagadaba adu Congress na nathaiduna seli. Birodi dol singna NEET exam watoki matangda BJP na luchingba Kendra Sarkar da sirak leba maral singi matangda wahangba wahangi pakumda mantri na hai Congress dol na hiram asigi matangda khanaba pamde makoina hiram asi khanadana laithopa pami makoigi apamadi sangsata sarangnaba amasung ayelpa piba haibasini. Amaromda NEET undergraduate parikhada aran ahui kaya tauki haibaga mari lenana CBI na Ahmedabad amasung Godhra jilada yauna Gujarat ki tongan mafam tareta thiyumgi thabak chathakre. Case asiga mari lenana CBI na hauji phawbada Patna dagi myoi ahum phare. NEET UG entrance exam question paper leak oikiba case ka mari lenana CBI na myoi ahum Patna dagi purakhre. Myoi ahum adu ngarang Jharkhand dagi pharba matung medical state Test ki damak ngasi nungtil Patna da laiba hospital amada purakibani. Ningsing bayay CBI na Hazaribagh Oasis School ki principal, vice principal amasung local journalist ama case asiga marilan na phakibani. Makoibu CBI ki court amadagi remand lautharba matung makata na wahang pahong chatanaba Patna da purakibani. Leibakasida Khadi amasung Village Industries KVI sector hena sakot anabagidama Khadi amasung Village Industries Commission KVI sina paikaliba scheme amasung program sing ngasi Kendra gi Micro Small Medium Enterprises ki Mantri Jitan Ram Manji amasung Raja Mantri Sobhakaran Lajena yengsin kre. Aroibada maroiba pau Manipura hokiba numi kharani asida nong kana chubadagi Raja sa cheliba maroiba turel singi imai wangle nambul turel gi imai khudongthiba thaki matakta cheli. MPCC na hai Rashtrapati Draupadi Murmu na sangsaki apunba mipamda pikiba warolda Manipura tholiba irangi matangda karigumba wafam amata pankidaba asi laibak thibani. Mitai bu schedule tribe list salhanbiu haina RPI atwalena Kendra Tribal Affairs Mantri Joel Oram da taksin kre. Ladakh ta langi exercise satharingai da lanmi gi myoi manga laikidre Manipur gi Rajapal amasung Mukhyamantri na awaba phongdorakli. Amasung Pradhanmantri Narendra Modi gi chama taramathoi suba man ki baat pungningi wa hayeng ayu pung 13 da Akasbani gi thong da sandokani. Pau loijare.